अहानबमक्तदा नुंथलदा फोंगबा पाउचेदगी लौथोकचौ पाउ ताबिरिबसिंगबु हेमजित लांपोक्लाकपमना खुरुमजरी हौजिक मियामदा पाउ बिजरी इम्फाल ईस्ट की तुमुखोंग मोइरांग पुरेल अमदी इम्फाल वेस्ट डिस्ट्रिक्ट की मनुंग चेना लेबा सेंजम चिरांगदा कुकी मिलिटेंट सिंगना बॉम यावना अकन मोंगदा लांदारकपदगी खुलुंगाकनिबा सिंगा अकन मोंगदा खुथोकनखरे इम्फाल ईस्ट डिस्ट्रिक्ट की मफौदाम पुलिस स्टेशन की मनुंग चेना लेरिबा तुमुखोंग मोइरांग पुरेलदा कुकी मिलिटेंट सिंगना निमित निनी ममांगदा थबक सुदुना लेबा मियोय सिंगदा अकन मोंगदा बॉम अमदी नोंमै कापसिनदुना लांदारखिबा अदुगी मतुंगदगी हौजिक फावबदा तांकाक नायना नोंमै कापसिलकपा लेप्त्री सिनमिगी थबक सुफमदा बॉम यावना नोंमैना लांदारखरबा मतुंगदा ngarang ayu anganbada amuk hana kuki militant sing aduna bom yauna landarakibani hairi ngasi amuk makhatana ayu pung 8 rom tarakpada kuki kholai paiba militant sing aduga hanadagi maitei khulngak leiriba khunja singda landarakpadagi khulngak liba singnasu handuna haujik phawba khuthokna baleptri mafam asigi khuthokna ba sida haujik phawbagi oina maike ani gi marakta asok open gi pawdi leitri nakal amoromda Imphal West District ki manung chena leiba senjam chirangi maning thangba saruk harau thelchingda kuki militant singna ngarang numidang pung 13 rom tarakpa aduaida bom amadi nungmai round kaya kaptharaktuna akan mamongda landarakibani hairi mafam adudagi phangba pawgi matung ina kuki militant singna landarakpa aduda khulngak liba village volunteer singnasu masa ngakthok chendanaba khut hanbaga loinana maike anida akan mamongda nungmai kapnari oirakliba phibam asida senjam chirangi khunja sing yum thadoktuna safagada mafam singda lanjenare haujik phawba kuki militant singna maitei khul singda nungmai kapsalakpa laptop मरम ओइरगा मैतै खुलंगाक लिबसिंगसु हांदुना खुथोकनरी हौजिक फावबगी ओइनसु मफम असिगी ओइना खुलंगाकप सिंगी माइखैदा असोगपन यावबगी पाउदी लैते हैरी कुकी मिलिटेंट सिंगना मैतैदगी सन हुरालागा चारागा मसा कनखलगलबा मतुंगदा मैतैदा लांदारकले हाइना खुंजा सिंगना फोंदुरकले थौदोक असि खुरखुल मनिंग लबुकता थादोकपा मैतैगी सन सिंग ngarang nungthil कुकी मिलिटेंट सिंगना कुमथरक्तुना नोंमैना कापतुना हालबा मतुंगदा सन अनि हुरांदुना पुखरे अदुगा सन अनि अमना नोंमैना कापलमदगी असोगपन नंगले हाइरी थौदोक असिगी मतंगदा सनगी मपु खुरखुल मखा लेकाइदगी हैखाम लॉर्ड मैतैना खुरखुल मनिंग लबुकता खुलगी लौमी सिंगना लोइजबा सन सिंग थादोकपा कुकी सिंगना हालगा पुबा सोकलगा नांथोरपगी थौदोक असि हंदकी asina ahumlak subani ngarang mahaki oina san manga thadokibada san ani amana hatuna pukhraga san ahum amana nungmaina panduna soktuna halaki asiguma thodo asi sa san loiduna low inkhol sujariba lomi singda chauna nungai taba fawhale asiguma thodok sing asi matungda amu han thoktana naba lengak amadi marilenaba singnam yengchangbiyu hainasu fongdokli India amasung Myanmar ki ngamkhaida free movement regime FAR khudaktagi chatnaroi haina Union Home Minister Amit Shahana ngasi lauthokre microblogging platform X da Union Home Minister Amit Shahana thagalakpa post amana hai India amasung Myanmar anagi ngamkhaigi akhanaba saru kharada chathok chasin tawbada athingba leramdaba adu lebak asigi security amasung lamga marilenaba hiram kayada singnaba kaya lakpana maram oiraga FMR asi khudaktagi chatnadanaba warep asi lobani hairi Union government na India amadi Myanmar anigi marakta chatnaramba free movement regime chatnaroi haina Manipur Chief Minister N Birena thagatpa phongdorakli Chief Minister N Birena social media thadorpa post amada hai khongthang asi singthaningai oiba khongthang amani khongthang asina lebak asigi internal security mapangal kankhar hambada chauna mateng panglagani hairi ningsing bayabadi haukiba chahi kumja lising ani ga kungo humdoi gi September kungo humdoi da Chief Minister gi secretariat ta pangthokiba pawgami phum amada Chief Minister Nongthoma Birena phongdokibada Manipur gi Indo Myanmar road ta chatnaramba free movement regime asi thingjinna ba khongthang sing center da taksilagani haina phongdokiba leikrabani Works Minister Govindas Konthaujam, Education Minister Thaunaujam Basanta Kumar, Thangmaiban SCG MLA KX Joykishan Amadi, Chief Secretary Binit Joshi Yauna Pangthokiba, Pawgmi Famadu Chief Minister N Birena Phongdokibada, Lamdam Asigi Yalho Furup Kananaba Lakolakpa Khongthang Ama Oina, Narol da Sanglakpa Illegal Immigrant Sing Khandoknanaba Tribal Affairs and Hills Minister Letpau Haukipna, Chairman Oiduna Amadi Water Resource Minister Awangbam Neomai Amasung, Education Minister TS Basanta Kumarna member Oiraga, Lengaki Minister Singh Mapung Oina, Secretary DIG Amadi IG yauna semkhiba cabinet subcommittee amana sangsilakhiba adu mapung fana pangtho hanana ba honagani hairi Moreda Labor State Force singda ising yauna makhal amatagi chana thaknanaba polam sing piba yaroi haina Technopal Village Volunteer singna athingba thamkiba adu handoktrabadi counter blockade chatharagani haina tongan ba loop kharana lauthokhiba adugi matung ina ngasidagi hauna Imphal More lambigi Thawal Babu Bazar mayada mioi kayana counter blockade chathakre lambida lakpa gari sing check tawkhi masing yamlabu nupa nupi kayana National Highway da thoraktuna counter blockade chathabaduda kuki singi nataba atai pochai purakpa gari sing wahang pahung tawrbu matungda chathankhi hairi Sangsilibu khongjang asigi matangda Waithau Kiam Siphai Haukha amadi Thawal Khunau yauna Meitei Community Joint Coordination Committee gi Treasurer Inauchana Phongdokhibada Kuki singna State Force ta thamliba athingba sing asi handoktriba fawba counter blockade asi makhatana dumak leptana satakigani haikhi
amadi Democratic Students Alliance of Manipur Desamgi kumja lising ani kunga mari dagina kuntaruk fawbagi oina nauna thawpugodaba thawmising ngasi wasak laukhre Manipur da quality education puraknanaba Desamna changshinduna lakpa khongjang hena kanna changshindana bohonagani haina ngasi nauna wasak laukraba mahiroi lup asigi President Mayengbam Somorjitna fongdorakle tha asigi ahum amadi marida Desamgi 32 suba General Conference pangthoktuna mahiroi lup asigi nauna thawpugodaba sing khankraba matungda wasak laubagi thormasi Utra Sanglen sana konungda pangthokhibani nauna lup asigi President ki thawpurakadaba Mayengbam Somorjitna paumi singda fongdokhibada Desamna hek hawrapadagi Manipur to quality education lehandanaba makhal makha kayagi khongjang sing changshinduna lakle lup asigi President oina mahangna angamba honaduna Manipur to quality education puraknana bohona khigani hainasu fongdokhi haujik lamdam asida thokliba thohningdaba thodok sing asigi waroisin puraknana bohona bada aikhoina mayuk nariba singnaba sing asi karinu haiba adu miyam hopna thiminaba changi loindana singnaba sing asi lokthokinaba miyam punna khongjang changshindminaba changi haina mahangna makhatana fongdokhi pijariba pausing asiga loindana loijare ngasigi demoktadi nungthilda phongba paunil khol pauchedagi lokthokchaba pausing miyamda pijaba tabiriba singba amukhana khurumjari